Friends, ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯗꯜ ꯏꯁꯀꯤ ꯑꯞꯗꯦꯠ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯗꯤ ꯃꯌꯥꯝꯗ ꯄꯥꯎꯁꯤ ꯄꯤ ꯃꯇꯝꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯀꯤ ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜꯒꯤ ꯅ꯭ꯌꯨꯁꯁꯤꯡꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯄꯤꯕꯅꯤꯀꯣ ꯑꯗꯒꯤ ꯐꯣꯇꯣ ꯀꯩꯀꯥ ꯍꯥꯞꯄꯗꯣ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯍꯥꯞꯄ ꯌꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯥꯟꯅ ꯇꯧꯈꯤꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯃꯣꯏꯒꯤ ꯁꯤꯖꯤꯟꯅꯕꯗꯣ ꯑꯗꯨꯒꯤꯗꯣ ꯏꯖ꯭ꯔꯦꯜꯒꯤ ꯁꯥꯏꯠꯀꯤ ꯑꯁꯣꯏꯕꯁ ꯍꯥꯏꯇꯥꯔꯦꯀꯣ ꯏꯖ꯭ꯔꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯑꯁꯣꯛꯄ ꯑꯗꯒꯤ ꯃꯣꯏꯗ ꯁꯤꯕ ꯅꯥꯕꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯏꯃꯦꯖ ꯑꯣꯏꯅ ꯀꯩ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯣ ꯇꯧꯕꯁꯦ ꯑꯌꯥꯝꯕ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯊꯝꯃꯛꯑꯦꯕ ꯑꯗꯨꯅ ꯑꯌꯥꯝꯕ ꯑꯩ ꯃꯃꯥꯡꯒꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯈꯔ ꯀꯛꯄ ꯌꯥꯎꯔꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯑꯩꯅ ꯇꯣꯉꯥꯟꯕ ꯅ꯭ꯌꯨꯁ ꯃꯦꯗꯤꯌꯥ ꯀꯌꯥꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯤꯗꯜ ꯏꯁꯀꯤ ꯑꯗꯒꯤ ꯌꯨꯔꯣꯞꯀꯤ ꯃꯌꯥꯝꯗꯒꯤ ꯑꯗꯣꯝꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯒꯤ ꯑꯩ ꯈꯣꯝꯖꯤꯟꯖꯔꯒ ꯃꯌꯥꯝꯗ ꯑꯩ ꯈꯔ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯒ ꯏꯃꯦꯖꯀ ꯄꯣꯠꯇꯨꯗꯤ ꯎꯠꯆꯔꯣꯏꯒꯦꯀꯣ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯩꯒꯨꯝꯕ ꯆꯤꯡꯅꯕ ꯂꯩꯔꯒꯁꯨ ꯚꯦꯔꯤꯐꯥꯏ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯑꯩ ꯃꯦꯗꯤꯌꯥ ꯈꯔ ꯍꯥꯏꯖꯒꯦꯀꯣ ꯑꯜ ꯖꯖꯤꯔꯥꯗ ꯆꯪꯉ ꯌꯦꯡꯕ ꯌꯥꯏ ꯑꯗꯒꯤ ꯃꯤꯗꯜ ꯏꯁ ꯃꯣꯅꯤꯇꯔ ꯑꯩꯅ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯐꯖꯅ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯑꯗꯨꯒ ꯃꯤꯗꯜ ꯏꯁ ꯑꯥꯏꯑꯦꯅ ꯃꯤꯗꯜ ꯏꯁꯀꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯅ꯭ꯌꯨꯁ ꯄꯦꯄꯔ ꯑꯃ ꯂꯩꯕꯅꯤꯀꯣ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯆꯪꯉꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯁꯤꯡꯇꯟ ꯄꯣꯁꯁꯨ ꯑꯗꯨꯝ ꯑꯩ ꯃꯔꯛꯇ ꯆꯪꯉꯒ ꯌꯦꯡꯉꯦꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯆꯪꯉꯒ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯚꯦꯔꯤꯐꯥꯏ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯅ ꯂꯥꯛꯅꯤꯡꯉꯤꯁꯦ ꯏꯔꯥꯟꯗ ꯂꯩꯕ ꯌꯥꯝꯅ ꯆꯥꯎꯕ ꯒ꯭ꯌꯥꯁ ꯐꯤꯜꯅꯤ ꯍꯥꯏ LPGꯒꯤꯀꯣ ꯂꯤꯀ꯭ꯋꯤꯐꯥꯏꯠ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ LNGꯒꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯒ꯭ꯌꯥꯁ ꯐꯤꯜꯁꯤ ꯉꯔꯥꯡꯁꯤ ꯏꯖ꯭ꯔꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯝꯃꯒ ꯐꯅꯌꯥꯝꯅ ꯃꯗꯨ ꯁꯣꯛꯑꯦ ꯍꯥꯏ ꯑꯗꯨ ꯀꯝꯄ꯭ꯂꯤꯠ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯕꯒꯤ ꯋꯥꯗꯤ ꯍꯥꯏꯗꯦ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯒꯤ ꯃꯑꯣꯡꯗꯤ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯁꯤꯡꯗ ꯄꯜꯂꯦ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯔꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃꯨꯛꯀ ꯀꯇꯔꯗ ꯂꯩꯕ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒ꯭ꯌꯥꯁ ꯐꯤꯜꯅꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯏꯁ ꯈꯛꯀꯤ ꯅꯠꯇꯕ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯑꯗꯨꯗꯁꯨ ꯑꯃꯨꯛꯀ ꯃꯤꯁꯥꯏꯜ ꯍꯤꯠ ꯇꯧꯔꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯒꯤ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯃꯦꯗꯤꯌꯥꯁꯤꯡꯗ ꯄꯜꯂꯦꯀꯣ ꯑꯗꯨꯒ ꯉꯔꯥꯡꯁꯤ ꯒ꯭ꯌꯥꯁ ꯐꯤꯜꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯈꯤꯕꯁꯦ ꯏꯖ꯭ꯔꯦꯜꯅ ꯏꯔꯥꯟꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯈꯤꯕꯁꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯅꯁꯨ ꯀꯟꯗꯦꯝ ꯇꯧꯔꯛꯑꯦꯕ ꯍꯥꯏꯗꯤ ꯏꯅꯔꯖꯤ ꯁꯥꯏꯠꯁꯤ ꯏꯅꯔꯖꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏ ꯈꯛꯀꯤ ꯅꯠꯇꯅ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯗꯣ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯌꯨꯁ ꯇꯧꯔꯛꯏꯕꯅꯤꯅ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯗꯨ ꯌꯥꯝꯅ ꯀꯟꯗꯦꯝ ꯇꯧꯔꯛꯄ ꯌꯥꯎꯋꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗ USAꯗꯒꯤ ꯍꯥꯏꯔꯤꯁꯤꯁꯨ ꯍꯥꯏꯔꯤꯕ ꯒ꯭ꯌꯥꯁ ꯐꯤꯜꯁꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯗ ꯑꯩꯈꯣꯏ USA ꯌꯥꯎꯗꯦ ꯏꯖ꯭ꯔꯦꯜ ꯈꯛꯅ ꯇꯧꯕꯅꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯏꯖ꯭ꯔꯦꯜꯅ ꯍꯥꯏꯔꯤꯁꯤꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯅ USAꯗ ꯍꯥꯟꯅ ꯄꯥꯎꯁꯤ ꯄꯤꯔ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯂꯧꯔꯀꯥꯟꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯅꯤ ꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯨꯅ ꯃꯈꯣꯏꯅꯤ ꯑꯃꯈꯛꯇꯅꯤ ꯑꯗꯨ ꯑꯃꯅ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯒꯦꯔꯥ USAꯅ ꯇꯧꯕꯗ ꯏꯖ꯭ꯔꯦꯜ ꯇꯧꯕꯒ ꯃꯥꯟꯅꯩ ꯏꯖ꯭ꯔꯦꯜꯅ ꯇꯧꯕꯗ USAꯅ ꯇꯧꯕꯒ ꯃꯥꯟꯅꯩꯀꯣ ꯑꯁꯤꯃ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯥꯔꯁꯀꯤ ꯃꯔꯨꯑꯣꯏꯕꯗ ꯏꯅꯔꯖꯤꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯥꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯃꯅ ꯑꯩꯈꯣꯏ ꯅꯍꯥꯟꯁꯤ ꯑꯩꯈꯣꯏ ꯑꯂꯤ ꯂꯥꯔꯤꯖꯅꯤ ꯃꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯤꯐ ꯑꯃ ꯁꯤꯈꯤꯕꯁꯦ ꯏꯔꯥꯟꯒꯤ ꯑꯦꯁꯥꯁꯤꯅ ꯇꯧꯈꯤꯕꯁꯦ ꯁꯤꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯌꯥꯝꯅ ꯑꯀꯟꯕ ꯃꯤꯁꯥꯏꯜꯁꯤꯡ ꯗ꯭ꯔꯣꯟꯁꯤꯡ ꯏꯖ꯭ꯔꯦꯜꯒꯤ ꯁꯥꯏꯠꯇ ꯏꯔꯥꯟꯅ ꯀꯥꯞꯁꯤꯟꯕꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯃꯦꯗꯤꯌꯥꯁꯤꯡꯗꯤ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯉꯔꯥꯡꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯑꯃꯗ ꯕꯦꯟ ꯒꯨꯔꯤꯌꯟ ꯏꯌꯥꯔꯄꯣꯔꯠ ꯑꯅ ꯏꯖ꯭ꯔꯦꯜꯗ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯏꯌꯥꯔꯄꯣꯔꯠꯁꯤꯗ ꯂꯩꯕ ꯄ꯭ꯂꯦꯟ ꯑꯍꯨꯝ ꯍꯥꯏ ꯄ꯭ꯂꯦꯟ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯂꯦꯟꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯂꯦꯟ ꯑꯍꯨꯝꯁꯦ ꯃꯤꯁꯥꯏꯜꯅ ꯇꯦꯍꯔꯥꯟꯗꯒꯤ थारक ईरान थारक मिसाइल अदुमाइना कंप्लीट डिस्ट्रॉय तौखरे है पोट अमसु यावरे अदुगा हजकी एयरपोर्ट तुसु यामना थीना सोयबगे लेरे डायरेक्ट हिट तौबने हाइको अदुना सेम लेरे अदुगा यामना अदुम असोपन गी पोटसी अनिमक्ता कंट्री अनिमक्ता अदुम हजिक फोगद सोपगी पाव लई अदुना अमगा लमन खुंबगी पोटनि को लेरिसे अदुगा हजिक लेरिबे कंडीशन जिदा मयामना अतोपन एनालिस्ट मयामना हजिक हारिसना इजराइल ईरान की इनर्जी साइट गैस फील्ड स्ट्राइक तौबसे सिगी मरमसी करिगिनो हारगदि मरोइना मयाम अदुम खंगमिनसेबा सिसे ममांगदा ईरान मिडल ईस्ट लेरिबा गल्फ कंट्री अरब कंट्रीज मयाम सिदा स्ट्राइक तौबा मतमदा अरब कंट्री अमतना खुद हंदेबा ईरान दा अमता खुद हंदबनेबा अदु इजराइल गी अमसुंग अमेरिका गी अपामसे सिंदा कइनो हारकांदा अरब कंट्रीसिगा ईरान को अनसिनरगा लान तौनखिबा मखोइना नाकंदा लैथोगा लैबदुनेबा पामिसेको अदुगी पोतो ममांगदा तौखिबसिंगदा ईरान फनियामना दुबईदा दगी UAE दा कइदा कतर दा तौरी म्यामसे खुद अमु हलक्तेबा अरब कंट्रीसिंगदगीको अदुना सिगी एनालिस्ट म्यामना हजि हारिसे सिगी पोटसी मखोइदा वकाई तौबा हाइतारेको इजराइलना खलिसिना ngasai ईरान की ख्वाइदगी एनर्जी इंफ्रास्ट्रक्चर सी स्ट्राइक तौरा मतुंगदा मदुगी लमन ओइना ईरान अमुका गल्फ कंट्री दे तौराने तौरेदना कतर गी थुगाइरेदना अदुना कतर गी थुगाइख्रमनिना हजि मदु थुगाइख्रम मतुंगदा कतर नामो हजि हाइरकपा हौरेबा कइगुंबा अखोइदा हेंजिनना तौरागदि अखोइ खुद हनगनेना अदुना हजि इजराइलना सिलिसिदि यारिमखै ईरान से सावहनबा दगी मखोइगी लाइबि एनर्जी कै का मयामसे मसि थुगाइबा दुगा मखोइना अमुक अरब कंट्री सिंगिदा हल्लनी हल्ला मतुंगदा मुका मखोइना ओंखलागा दुमाइना मखोइ मेसेन ओनसिनर लान तौनखिबा अदुगा मखोइना कंद लाइथोहोबगी पोटतो इजराइलना पामेबा अदगी अइना ममांगी वीडियो सिंगिसु पनबनिको हजिक तौरिबा लानसि मरोइना इजराइलगी मोइगी ओनली मखोइगी एम अमा लैयेबा इजराइलगी एम अमा लैयो कइनो हाकान मोइगी ग्रेटर इजराइल सेमबनिको
ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯖ꯭ꯔꯦꯜꯒꯤ ꯁꯥꯏꯖ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯇꯦꯔꯤꯇꯔꯤꯁꯦ ꯁꯤꯗꯒꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯑꯒ ꯃꯤꯗꯜ ꯏꯁꯂꯣꯝꯗ ꯒꯔ ꯇꯥꯛꯁꯤꯜꯂꯛꯑꯦꯗꯅ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒ꯭ꯔꯦꯇꯔ ꯏꯖ꯭ꯔꯦꯜ ꯑꯃ ꯁꯦꯝꯕꯅꯦꯕ ꯍꯥꯏꯔꯤꯕ ꯒ꯭ꯔꯦꯇꯔ ꯏꯖ꯭ꯔꯦꯜ ꯁꯦꯝꯕꯁꯤꯗ ꯑꯊꯠꯄ ꯀꯟꯇ꯭ꯔꯤ ꯃꯈꯩꯁꯤꯅꯦꯕ ꯃꯈꯣꯏꯅ ꯂꯥꯟ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯃꯒ ꯑꯃꯒ ꯀꯟꯇ꯭ꯔꯤꯁꯦ ꯈꯥꯏꯗꯣꯛꯅꯍꯟꯕ ꯑꯗꯒꯤ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯅꯨꯡꯁꯤꯗ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯍꯟꯕ ꯑꯗꯩ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯄꯥꯡꯒꯜ ꯁꯣꯜꯂꯦꯗꯅ ꯀꯟꯇ꯭ꯔꯤꯁꯤꯡꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗ ꯃꯈꯣꯏꯒꯤꯗ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯦꯇꯔ ꯏꯖ꯭ꯔꯦꯜ ꯁꯦꯝꯕ ꯀꯥꯟꯗ ꯃꯈꯣꯏꯒꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄ ꯃꯈꯣꯏꯒꯤ ꯄꯣꯠꯇꯨ ꯐꯪꯍꯧꯕ ꯑꯗꯩ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯃꯈꯣꯏꯒꯤ ꯋꯥꯈꯟꯗ ꯂꯩꯔꯤꯁꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯄꯨꯟꯅ ꯀꯥꯏꯒꯤꯁꯨ ꯀꯥꯏꯖꯈꯤꯁꯅꯨ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯂꯥꯟ ꯇꯧꯍꯧꯕ ꯑꯩꯈꯣꯏ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯇꯔ ꯏꯖ꯭ꯔꯦꯜ ꯁꯦꯝꯃꯗꯤ ꯂꯣꯏꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯑꯦꯝꯗꯅꯦꯕ ꯆꯪꯁꯤꯜꯂꯛꯏꯁꯦ ꯑꯗꯣ ꯑꯃꯦꯔꯤꯀꯥꯗꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯄꯟꯖꯈ꯭ꯔꯦꯗꯅ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯏꯔꯥꯟꯒꯤꯗꯤ ꯁꯥꯎꯅꯕ ꯀꯩꯁꯨꯝ ꯂꯩꯇꯦꯕꯀꯣ ꯌꯨ ꯑꯦꯁ ꯑꯦꯒ ꯁꯥꯎꯅꯍꯜꯂꯤꯁꯤꯗꯤ ꯏꯖ꯭ꯔꯦꯜꯅ ꯌꯨ ꯑꯦꯁ ꯑꯦꯁꯤ ꯄꯨꯁꯤꯟꯕꯅꯦꯕ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯐꯖꯅ ꯑꯗꯨꯝ ꯃꯁꯤ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯉꯝꯗ꯭ꯔꯗꯤ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯕꯤꯌꯨ ꯃꯌꯥꯝ ꯌꯦꯡꯉꯤꯁꯤꯡꯁꯦ ꯚꯤꯌꯔꯁꯤꯡꯅꯁꯨ ꯑꯗꯨꯝ ꯈꯔ ꯅꯩꯅꯕꯤꯌꯣꯕ ꯑꯥꯔꯇꯤꯀꯜ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯄꯗ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕ ꯍꯥꯏꯕ ꯌꯥꯎꯋꯦꯕ ꯍꯩꯄꯥ ꯁꯥꯕ ꯈꯣꯠꯄ ꯃꯌꯥꯝ ꯊꯥꯒꯠꯂꯦꯅ ꯑꯗꯣ ꯑꯗꯨꯒꯨꯝꯕꯁꯤꯡ ꯇꯁꯦꯡꯅ ꯑꯗꯨꯒꯨꯝꯕ ꯑꯩꯅ ꯋꯥꯈꯜ ꯅꯦꯒꯦꯇꯤꯞ ꯑꯣꯏꯒꯗꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯝ ꯌꯦꯡꯕꯤꯔꯨꯅꯨꯀꯣ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯚꯤꯌꯔꯁꯤꯡꯁꯨ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯤꯡ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯒꯦ ꯑꯗꯨꯝ ꯊꯥꯒꯠꯄꯤꯔꯣ ꯍꯥꯏꯅ ꯑꯗꯨꯅ ꯃꯌꯥꯝꯁꯤꯡꯗꯨꯒꯤꯁꯨ ꯈꯜꯂꯒ ꯑꯩꯅ ꯄꯥꯖꯔꯨ ꯈꯪꯖꯔꯨꯕ ꯈꯔꯗ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯤꯀꯣ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯁꯤꯕꯗꯤ ꯏꯔꯥꯟꯁꯨ ꯑꯗꯨꯝ ꯁꯤ ꯏꯖ꯭ꯔꯦꯜꯁꯨ ꯁꯤ ꯑꯗꯨꯒ ꯏꯖ꯭ꯔꯦꯜꯒꯤꯁꯨ ꯌꯥꯝꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯒꯤ ꯉꯔꯥꯡ ꯅꯍꯥꯟꯁꯤ ꯑꯂꯤ ꯂꯥꯔꯤꯖꯅꯤꯁꯤ ꯍꯥꯠꯈ꯭ꯔ ꯃꯇꯨꯡꯗ ꯏꯔꯥꯟꯅ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯂꯛꯄꯗ ꯌꯥꯝꯅ ꯊꯤꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯁꯤ ꯊꯣꯛꯄꯒꯤ ꯁꯤꯕꯒꯤ ꯄꯣꯠꯁꯨ ꯑꯗꯨꯝ ꯄꯜꯂꯦ ꯃꯦꯗꯤꯌꯥꯗ ꯏꯖ꯭ꯔꯦꯜꯒꯤ ꯁꯥꯏꯠꯇ ꯇꯦꯂꯕꯤꯞꯇ ꯃꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛ ꯁꯤꯕꯒꯤ ꯄꯥꯎꯁꯨ ꯄꯜꯂꯤꯀꯣ ꯑꯗ ꯃꯣꯏꯅ ꯄꯜꯂꯤꯗꯨꯅ ꯑꯅꯤ ꯑꯍꯨꯝꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨ ꯀꯌꯥ ꯍꯦꯟꯅ ꯁꯤꯕ ꯃꯈꯣꯏꯅ ꯍꯥꯏꯗꯣꯛꯇꯕꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤꯀꯣ ꯑꯗꯒꯤ ꯑꯅꯥꯗꯔ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯃ ꯍꯥꯏꯒꯦ ꯐꯦꯁꯕꯨꯛꯇ ꯃꯌꯥꯝ ꯊꯦꯡꯅꯔꯝꯕꯅꯤ ꯏꯖ꯭ꯔꯦꯜꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯟꯇꯔꯤꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯅꯧꯕ ꯑꯃ ꯈꯜꯂꯦ ꯅꯦꯇꯥꯟꯌꯥꯍꯨꯒꯤ ꯃꯍꯨꯠꯇ ꯈꯜꯂꯦꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯅ ꯉꯁꯥꯏꯒꯤ ꯐꯦꯛ ꯆꯦꯛ ꯑꯩ ꯍꯥꯏꯇꯥꯔꯦ ꯆꯦꯛꯀꯤꯡ ꯃꯌꯥꯝ ꯇꯧꯖꯔꯝꯃꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯏꯖ꯭ꯔꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯣꯇꯤꯁ ꯊꯣꯛꯄ ꯂꯩꯇꯦꯕ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯈꯟꯕꯒꯤ ꯄꯣꯠꯁꯦ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯁꯤ ꯊꯥꯒꯠꯂꯛꯈꯤꯕꯁꯤ ꯍꯦꯗꯂꯥꯏꯟ 360 ꯀꯧꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯅ ꯑꯍꯥꯟꯕ ꯊꯥꯒꯠꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯃꯌꯥꯝꯅ ꯁꯨꯝ ꯁꯤꯌꯔ ꯇꯧꯅꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯁꯤꯌꯔ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯂꯣꯏ ꯆꯠꯅꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯑꯣꯔꯤꯖꯤꯟ ꯂꯩꯇꯦꯀꯣ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥꯗ ꯍꯥꯏꯔꯤꯁꯦ ꯏꯖ꯭ꯔꯦꯜꯒꯤ ꯑꯣꯏꯅ ꯏꯟꯇꯔꯤꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯅꯧꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯈꯟꯕꯒꯤ ꯄꯣꯠꯁꯦ ꯏꯖ꯭ꯔꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯅꯣꯇꯤꯁ ꯊꯣꯛꯂꯛꯄꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯦꯗꯤꯌꯥꯁꯤꯡꯅ ꯄꯟꯕꯁꯨ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯥꯖꯔꯣꯏꯁꯦ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯦꯛ ꯅ꯭ꯌꯨꯁ ꯃꯌꯥꯝ ꯊꯣꯛꯄꯅꯤꯅ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯊꯥꯖꯕꯤꯔꯨꯅꯨ ꯑꯗꯨꯝ ꯑꯩ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯃꯗꯨ ꯍꯦꯛ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕ ꯂꯥꯛꯑꯒꯁꯨ ꯑꯗꯨꯒꯤꯗꯤ ꯂꯩꯇꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩꯒꯤ ꯑꯉꯝꯕ ꯇꯥꯏꯃꯤꯡ ꯑꯩ ꯀꯥꯏꯊꯣꯛꯆꯔꯒ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣ ꯐꯥꯎ ꯑꯃꯨꯛꯀ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ